Manipurda dengue nabagi masing tapna hengalakli. Mafam kharadadi nabagi masing asi yamna wangi haiba yai. Mipainingai oi. Aduga nabagi haksinbasu yamna hena haksinba yawbagi pau leiri. Dengue nabasi kang makal amana thoonbanina nabagi mawong matau amadi nabagi nomna asi tongan ba masak kaya na semi haina lawbatai. Dengue oheliba virus asi dengue nariba miyoibadagi Aedes aegypti haiba kang makal asina miyoibagi iga konana chuplaga atopa miyoibada i chupnaba chikpa matamda akonbagi miyoy aduda pirambani. Aduna virus asi miyoibadagi miyoibada sandoliba asi kang makal amanani haiba yai. Kang asina ayambada kusemgi ising hapa patra singda yauriba ising imaida marum koksilli. Patra sing asi tayar ising yopa chapu leisu thariba gamla natraga bartin na chingba oiba yai. Marum sing adu ising manungda amuk changkraga ising imaida phagolai. Mapi olaba matungda paithokragai. Atay kang kayadagi kenaba amana akangba patra singda koksilangba kang marum sing asina ising yaurakpa matamda masa onba ngamba asini. Aduna kang asi laksin naba honaba haibasi yamna haisingba amadi yamna khangba ama changlai. Matang asida hainaba ama ekoina ningsingba changi laihau haibasi medical science ki wapamni aduga kang haibasina miyoibagi punsi marelga samnaba wapamni. Dengue naba amadi layingbagi wapam asi ekoina kupthana medical science ki miyoisingna leptana honari. Hospital singda tongan ba laying naba upay sing laukatli. Masigi matangdadi Manipurna atay India gi mafam singda laukatnariba thaurang singdagi nopte haibasimadi taseng ni. Masigi khudam haibabu dengue naraga laikidaba masing asi Manipuri oinadi namely adubu layengba amadi layengnaba sem sabagi matangda pendaba khara makhaidi aikoina uri. Hospital singda hanadagi hauna leifam thokpa layengba miyoy sing layengbagi machak sing watpa asimadi adumak leiri. Adugisu mathakta layengpham asimak laina sandokpham oirabra haibagi wapam kana gumana phongdoknarakpa yaurai. Masina takpadi layeng sangsing asida leifam thokpa masak sing matik chana leitabagi awaba ama adumak uri. Aduga layeng bada sangba hidak langtaki matakta i mathau tarakpa matamda nariba miyoibagi imung manunggi miyoy sing sagay natay natraga kairoi lekai imanaba singna piriba amadi lauriba thaudang asi yamna mayek sengi. Haibadi layeng bagi matangda nariba miyoy sing amadi makoygi imung manunggi thaudanggi matakta leikai yauna marup mapang singna lauriba thaudang asi atay leibak singda pangtheng thengnadaba thaudang singni. Masimangnani kariguma matamda doctor amadi anabagi marakta ungkhanarpa matamda laikai yauna anabagi misangda lepliba asi. Adubu kariguma matamda dengue khaktagi natana layengbada sangba hidak langthak amadi atay polangi awatpa hospital singda thengnabagi pau tanai. Masimak asidi hospital management gi wapamni mari leinaba authority singna lawgadaba thokdangni. Dengue sandoliba kang asigi lichat khangna karamna ngakthokadagi haibasigi matangda aikoina khanggadaba wafam kharagi manungda kang sing asi karamna laksingadagi haibasini. Matang asida paksanna kang amadi masigi marum karamna manghangadagi haibasi maru oi. Kang laksinaba fogging tawriba asitana matik charakte. Maramdi fogging tawriba jaga asi anaba leire haiba kolup amada tawbanina kang sing adu mafam adudagi amada takthokpadawna tawri. Adugisu matakta kang onriba marum singdu tasengna manghanba ngamde aduga akangba laimaida kokiba marum sing fogging na hatpa ngamra haibasi chingnaba phawi. Fogging gi jaga hena chawthokhanba nungsit maikei yenglaga kang singna pairakadaba maikei masak khangdokpa ising tungganba tunglakpa yaba mafam singda atay masak sing sijinaduna kang sing lehendanaba honaba changlai. Singi lamdana top-toppa khudongchadaba kaya ama leiri. Mongwangmang mongsong amadi ising tungpham amadi khonglam sing asi yengna kang sandoktanaba honaba ama changi. Lam adugi miyoibagi punsi marel adu khangna kang karamna thengnagadagi haiba wafam ama laknari basi matang asidani. Kang hatnaba natraga dengue sandoktanaba formula amakhakta oiba yaroi. Punsi marel khenaba punsi mahing manadaba sing asi yenglaga sandokkanba laina sandoktanaba honagadabani. Hakselgi wafam si yamna hena lumna lawfam thoi. Sandokanba laina sing asi mahik amadi layengna medical science ki oirabasu sandokliba amadi ngakthokadaba matangdadi aikoina miyoibagi punsi mahing adu khangna amadi miyoibana lauriba thaudang adu karamna chokthok hangadage haibagi thaurang amasu lokhatpa changi. Dengue haibasi mahogsana chahi chuppa sandoktuna leiba natte
मरमदी मसी कांग मरी लेने अदुना करम्ब थादगी सेक्शन बहौगनी अमदी सेक्शन थौरांग लौखकनी हाइबदगिना लायेंग मियोय सिंगसु हेना पुंगनिंग चंगना करमना लायेंगदगे अमदी हेना सोक्सिन हलोइदगे हाइबसी हेना कुप्थना यंगसिनबा दरकार लैगनी।